ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯈꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯤ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯕ ꯃꯤꯁꯛꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯃ ꯇꯧꯔꯛꯄꯗ ꯕꯕꯥꯁꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯔꯥꯡꯕꯁꯨ ꯑꯣꯏꯔꯝꯃꯤ ꯕꯕꯥꯁꯤ꯫ ꯃꯁꯤꯗ ꯕꯕꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩ꯫ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤꯅꯤ ꯕꯕꯥꯒ ꯀꯀꯥ ꯆꯥꯎꯕꯒꯁꯤ ꯑꯗꯣ ꯃꯕꯥꯅꯤꯁꯤ ꯌꯥꯝꯅ ꯇꯣꯠꯅ ꯇꯤꯟꯅꯅ ꯂꯣꯏꯅꯩ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯌꯨꯝꯌꯥꯏꯗ ꯃꯤ ꯑꯃ ꯍꯧꯒꯠꯂꯒ ꯆꯠꯈꯤꯕ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯅ ꯏꯃꯥꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯁꯤ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯕ ꯏꯃꯥꯅ ꯊꯦꯡꯅꯈꯤ꯫ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯀꯅꯥ ꯊꯣꯛꯈꯤꯕꯖꯥꯠꯅꯣ, ꯏꯆꯥꯁꯤꯡ ꯊꯣꯛꯈ꯭ꯔꯤꯕꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯊꯣꯛꯈꯤꯕꯖꯥꯔꯥ ꯈꯜꯂꯝꯃꯤ꯫ ꯁꯨꯝ ꯃꯄꯥꯟꯗ ꯏꯃꯥꯅ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯕꯕꯥꯒꯤ ꯃꯤꯑꯣꯡ ꯃꯤꯇꯧꯗꯧꯅ ꯇꯧꯕ ꯑꯃ ꯁꯨꯝ ꯑꯗꯥꯏꯗ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯕꯗꯣ ꯃꯗꯨ ꯏꯃꯥꯅ ꯎꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯏꯃꯥꯁꯦ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯄꯥ ꯑꯣꯏꯔꯤꯕꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒ ꯑꯣꯏꯔꯦ, ꯑꯁꯤꯕꯨ ꯂꯥꯏ ꯇꯤꯟꯅꯒ ꯑꯩꯕꯨ ꯀꯧꯊꯣꯔꯛꯏꯖꯥꯔꯥ? ꯑꯗꯣ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯍꯧꯏ꯫ ꯌꯨꯝꯒꯤ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯈꯤꯔꯝꯃꯅꯤ꯫ ꯐꯔꯦ, ꯑꯩ ꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯒ ꯃꯄꯥ ꯑꯣꯏꯔꯤꯕꯖꯥꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ꯫ ꯑꯁꯨꯝꯅ ꯏꯃꯥꯁꯦ ꯏꯪꯈꯣꯜ ꯃꯇꯣꯟ ꯑꯗꯣꯝꯗ ꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯑꯗꯥꯏꯗ ꯌꯦꯡꯉꯨꯕꯗ ꯕꯕꯥꯅꯁꯨ ꯏꯃꯥ ꯆꯪꯉꯛꯏꯁꯦ ꯎꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯃꯅꯨꯡꯗ ꯆꯪꯉꯝꯃꯣ, ꯑꯩ ꯁꯤꯗ ꯌꯨꯝꯒꯤ ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝꯒꯦ ꯇꯧꯕꯅꯤ, ꯅꯣꯏ ꯌꯦꯡꯕ ꯇꯧꯍꯩꯗꯦ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯁꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯀꯩꯅꯣ ꯃꯄꯥ ꯅꯪꯅ ꯇꯧꯔꯤꯁꯤꯗꯤ? ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯅꯠꯇꯦ, ꯁꯤꯕꯨ ꯇꯧꯍꯩꯕ ꯊꯕꯛꯂꯣ? ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛꯄꯨ ꯌꯨꯝꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯂꯣ? ꯑꯩꯕꯨ ꯀꯩꯁꯨ ꯈꯪꯉꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯄꯨꯍꯥꯏꯗꯁꯨ ꯍꯥꯏꯖꯟꯕꯤꯔꯛꯀꯅꯨ꯫ ꯅꯠꯇꯦ, ꯅꯪꯁꯤꯕꯨ ꯕꯨꯠ ꯁꯥꯟꯅꯕ ꯂꯥꯏ ꯁꯥꯟꯅꯕ ꯀꯥꯏꯗꯣ ꯃꯗꯨ ꯇꯧꯔꯤꯔꯣ? ꯇꯧꯅꯨꯀꯣ, ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯌꯥꯝꯅ ꯇꯧꯍꯩꯗꯦ ꯍꯥꯏꯅꯩ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯅꯣꯏ ꯂꯩꯈꯤꯗ꯭ꯔꯀꯥꯟ ꯏꯆꯥꯁꯤꯡꯗ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯍꯧꯏ ꯍꯥꯏꯅꯕꯅꯤ꯫ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ, ꯑꯁ ꯀꯗꯥꯏꯗꯒꯤ ꯕꯨꯠ ꯁꯥꯟꯅꯕꯅꯣ? ꯑꯩ ꯌꯨꯝꯒꯤ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯁꯤꯗꯤ ꯇꯣꯛꯑꯒꯦꯗ, ꯑꯩ ꯈꯣꯏꯔꯝꯃꯔꯣꯏ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ, ꯀꯩ ꯈꯪꯗꯅ ꯅꯪꯅ? ꯑꯁꯨꯝꯅ ꯕꯕꯥꯁꯤ ꯁꯥꯎꯖꯟꯅꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯥꯏ꯫ ꯏꯃꯥꯁꯨ ꯑꯗꯨꯝ ꯐꯃꯨꯡꯗ ꯆꯪꯉꯒ ꯇꯨꯝꯃꯤ ꯅꯨꯃꯤꯠꯇꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯃꯥꯅ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯪꯉꯨꯕꯗ ꯂꯥꯏ ꯁꯥꯟꯅꯔꯝꯕꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣ ꯈꯔ ꯇꯥꯔꯝꯕꯁꯤ ꯁꯨꯝ ꯏꯃꯥꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯥꯡꯗꯁꯨ ꯏꯃꯥꯅ ꯕꯕꯥꯗ ꯑꯗꯨꯝ ꯉꯥꯡꯉꯤ, ꯅꯆꯥ ꯆꯥꯎꯔꯀꯥꯟꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯕꯨ ꯀꯩꯅꯣ ꯑꯗꯨꯕꯨ? ꯃꯤ ꯈ꯭ꯋꯥꯏꯅ ꯇꯧꯕ ꯑꯆꯨꯝꯕ ꯑꯐꯕ ꯊꯕꯛꯁꯨ ꯈꯔ ꯇꯧꯕ ꯇꯝꯕꯤꯌꯨ꯫ ꯅꯪꯅ ꯇꯣꯏꯅ ꯄꯨꯟꯕ ꯆꯥꯎꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ, ꯃꯥꯅ ꯅꯪꯉꯣꯟꯗ ꯊꯕꯛꯁꯦ ꯇꯧ ꯍꯥꯏꯔꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯃꯍꯥ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯅꯤ ꯃꯗꯨ꯫ ꯃꯄꯥꯗꯣ ꯊꯥꯏꯅ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯅ ꯇꯥꯏ꯫ ꯃꯄꯥꯒꯤ ꯃꯍꯨꯠ ꯃꯥꯅ ꯑꯃꯨꯛ ꯁꯤꯜꯍꯧꯗꯨꯒꯤ ꯇꯧꯔꯤꯅꯤ꯫ ꯃꯁꯤꯗ ꯑꯄꯪꯕ ꯅꯪꯁꯨ ꯃꯥꯅ ꯑꯃꯨꯛ ꯐꯥꯕꯤꯔꯕ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯕꯕꯥꯗ ꯍꯥꯏꯔꯨꯕꯗ ꯕꯕꯥꯁꯤ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ, ꯑꯗꯨꯒ ꯏꯃꯥꯗ ꯐꯨꯒꯦ ꯇꯧꯏ꯫ ꯏꯆꯦꯒ ꯑꯩꯒꯅꯁꯨ ꯕꯕꯥ ꯏꯃꯥꯕꯨ ꯈꯥꯝꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏ, ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯇꯧꯅꯔꯤꯁꯤꯅ? ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯁꯥꯟꯅꯕꯕꯨ ꯁꯥꯟꯅꯕꯅꯣ? ꯀꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ? ꯑꯗꯨꯝꯅ ꯑꯩꯅ ꯍꯪꯉꯨꯕꯗ ꯕꯕꯥꯁꯤ ꯏꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯣ, ꯅꯄꯥꯁꯦ ꯃꯤꯕꯨꯗꯤ ꯇꯥꯅꯤ, ꯑꯩ ꯇꯞꯅ ꯍꯥꯏꯒꯦ, ꯅꯄꯥꯁꯦ ꯀꯩꯅꯣ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯖꯨꯠ ꯆꯥꯗꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯦ꯫ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯧꯔꯤꯉꯩ ꯊꯤꯡꯍꯧꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯣꯔꯤ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯆꯣꯞꯅꯔꯛꯀꯅꯤ꯫ ꯆꯣꯞꯅꯔꯛꯄꯗꯤ ꯂꯥꯏꯔꯤ, ꯍꯌꯦꯡꯋꯥꯏ ꯅꯣꯏꯗ ꯑꯋꯥꯕ ꯇꯥꯍꯧꯗꯣꯏꯅꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯀꯩꯅꯣꯃꯦ ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯕꯕꯥꯗꯤ ꯊꯥꯏꯅꯗꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯖꯔꯛꯏꯗꯨꯗꯤ, ꯑꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ? ꯏꯃꯥꯅ ꯑꯃꯨꯛ, ꯍꯦ ꯑꯄꯪꯕ, ꯅꯪꯁꯨ ꯅꯄꯥ ꯂꯧꯔꯦꯅꯦ꯫ ꯊꯥꯏꯅꯗꯩ ꯂꯥꯏ ꯇꯤꯟꯒꯤ ꯇꯧꯖꯔꯛꯄ ꯅꯄꯥꯁꯤ ꯍꯧꯖꯤꯛꯇꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯔꯛꯏ꯫ ꯏꯃꯥꯅ ꯍꯥꯏꯕꯗ ꯅꯣꯏꯁꯤ ꯈꯤꯇꯪꯗ ꯚꯥꯞ ꯇꯥꯗꯦ꯫ ꯅꯄꯥꯁꯦ ꯂꯥꯏ ꯁꯥꯟꯅꯔꯦ ꯍꯥꯏꯕ, ꯕꯨꯠ ꯁꯥꯟꯅꯔꯦ ꯍꯥꯏꯕ ꯅꯣꯏꯗꯤ ꯇꯥꯔꯣꯏ꯫ ꯅꯣꯏꯗꯤ ꯇꯥꯔꯣꯏ, ꯆꯥꯛꯇꯣ ꯇꯞꯇꯥꯅ ꯆꯥꯔꯒ ꯒꯣꯒꯣ ꯅꯥꯈꯣꯛꯑꯒ ꯇꯨꯝꯂꯕꯅꯤꯅ ꯑꯍꯤꯡꯁꯤꯗ ꯄꯨꯡ 12-13 ꯍꯦꯛ ꯇꯥꯕꯒ ꯊꯣꯛꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯚꯥꯞ ꯇꯥꯔꯝꯃꯤ꯫ ꯕꯕꯥꯗꯁꯨ ꯑꯩꯅ ꯑꯣꯟꯁꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏ, ꯕꯕꯥ ꯅꯪꯗꯤ ꯀꯩꯒꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯔꯤꯕ? ꯅꯠꯇꯦ, ꯀꯩ ꯀꯥꯟꯅꯒꯦ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯤꯁꯤꯕꯣ? ꯇꯧꯒꯅꯨꯀꯣ ꯕꯕꯥ, ꯑꯩꯈꯣꯏ ꯆꯥꯎꯔꯛꯑꯕꯅꯤ꯫ ꯏꯆꯦꯁꯨ ꯃꯊꯪ ꯆꯍꯤꯗ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯕꯕꯥ, ꯅꯪ ꯑꯩꯈꯣꯏ ꯆꯥꯎꯔꯦ, ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯧ꯫
ꯑꯗꯨꯝꯅ ꯑꯩꯅ ꯉꯥꯡꯕꯗꯒꯤ ꯕꯕꯥꯁꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯅꯨꯃꯤꯠꯇꯨꯗꯩꯗꯤ ꯕꯕꯥꯁꯤ ꯀꯌꯥꯗꯤ ꯇꯧꯗ꯭ꯔꯕ ꯃꯥꯜꯂꯤ. ꯏꯃꯥꯗꯁꯨ ꯏꯆꯦꯒ ꯑꯩꯒꯅ ꯍꯪꯉꯨꯕꯗ ꯏꯃꯥꯅꯁꯨ ꯍꯟꯗꯛꯇꯤ ꯇꯧꯈꯤꯗ꯭ꯔꯦ, ꯅꯣꯏꯅ ꯈꯔ ꯉꯥꯡꯆꯩꯕꯗꯒꯤ. ꯃꯁꯤ ꯐꯔꯕꯅꯤ, ꯉꯟꯅ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯅ ꯊꯤꯡꯍꯧꯔꯤꯁꯤ ꯍꯥꯏꯔꯛꯏ. ꯇꯧꯕꯇꯕꯨ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯀꯀꯥ ꯆꯥꯎꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯕꯕꯥꯒ ꯃꯕꯥꯅꯤꯁꯤ ꯕꯕꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯀꯔꯤ ꯂꯩꯔꯣꯟ ꯇꯤꯜꯂꯣꯟ ꯁꯣꯜꯂꯤꯅꯣꯁꯨ ꯈꯪꯗꯦ. ꯃꯔꯨꯡ ꯂꯥꯏꯔꯤꯛ ꯄꯥꯕꯗꯧꯅ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯏ. ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯕꯕꯥꯒ ꯏꯃꯥꯒꯁꯦ ꯍꯦꯛꯇ ꯈꯟꯅꯩ. ꯌꯨꯝ ꯑꯁꯤꯁꯨ ꯀꯩꯒꯨꯝꯕ ꯁꯥꯎꯝꯁꯥ ꯀꯔꯤꯅꯣꯃ ꯍꯦꯛꯇ ꯇꯧꯏ. ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯇꯝꯅꯕ ꯍꯧꯔꯛꯏ. ꯀꯀꯥ ꯆꯥꯎꯕꯒ ꯃꯣꯏꯒ ꯍꯦꯛ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯗꯨ ꯇꯝꯅꯕꯗ ꯅꯨꯃꯤꯗꯥꯡ ꯀꯣꯜ ꯂꯤꯛ ꯄꯥꯏꯔꯤ ꯏꯟꯁꯥꯡꯁꯤ ꯍꯥꯞꯇꯣꯛꯑꯒ ꯆꯥꯛ ꯊꯤꯔꯤꯉꯩ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯃꯥꯡꯈ꯭ꯔꯦ, ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯨꯠ ꯁꯥꯟꯅꯕ ꯂꯩꯔꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯅꯔꯝꯃꯤ. ꯃꯗꯨ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯈꯪꯉꯝꯃꯤ. ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯀꯀꯥ ꯆꯥꯎꯕꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ. ꯕꯕꯥꯗꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯏ. ꯕꯕꯥ ꯅꯪ ꯀꯀꯥ ꯆꯥꯎꯕꯒ ꯄꯨꯜꯂꯒꯅꯨ, ꯂꯩꯀꯥꯏꯗ ꯃꯥꯁꯦ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯔꯕꯅꯤ. ꯃꯣꯏ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯕ ꯑꯃꯠꯇ ꯉꯝꯅꯗ꯭ꯔꯕꯅꯤ. ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯑꯩꯈꯣꯏꯗ ꯅꯄꯥꯒꯁꯨ ꯌꯥꯝꯅ ꯄꯨꯟꯕꯅꯤ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯅ ꯍꯪꯉꯛꯄ ꯍꯧꯔꯦ. ꯑꯗꯨꯅ ꯕꯕꯥ ꯅꯪ ꯀꯀꯥ ꯆꯥꯎꯕꯒ ꯄꯨꯜꯂꯅꯨ ꯍꯥꯏꯔꯝꯃꯤ. ꯕꯕꯥꯁꯨ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨꯗ ꯇꯞꯅꯕꯨꯗꯤ ꯃꯥꯁꯨ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯆꯕ ꯍꯧꯔꯝꯃꯤ. ꯀꯀꯥ ꯆꯥꯎꯕꯅꯁꯨ ꯕꯕꯥꯅ ꯂꯥꯞꯊꯣꯔꯛꯄ ꯎꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯏ. ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯕꯥꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯑꯅꯤ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯊꯋꯥꯏ ꯁꯟꯅꯕ ꯇꯧꯔꯛꯏ. ꯅꯨꯃꯤꯗꯥꯡꯁꯦ ꯕꯕꯥꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯃꯦꯉꯥꯛꯅꯔꯝꯃꯤ. ꯑꯗꯨꯒ ꯑꯍꯤꯡꯗꯁꯨ ꯀꯀꯥ ꯆꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃ ꯑꯗꯨꯝ ꯊꯣꯡꯒꯥꯟꯗꯒꯤ ꯕꯕꯥꯁꯤ ꯀꯧꯊꯣꯔꯛꯏ. ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯏꯃꯥ ꯇꯨꯝꯃꯤꯉꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ, ꯅꯨꯄꯤ ꯑꯩꯗꯤ ꯀꯤꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ, ꯊꯣꯡꯒꯥꯟꯗ ꯆꯥꯎꯕꯅ ꯑꯩꯕꯨ ꯁꯨꯝ ꯀꯧꯔꯒ ꯂꯩꯔꯦꯅꯦ. ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ, ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯅꯆꯥꯁꯤꯡꯒ ꯑꯩꯈꯣꯏꯅꯗꯤ ꯇꯧꯔꯨꯅꯨ ꯍꯥꯏꯖꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤ ꯁꯥꯔꯦ, ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯉꯝꯃꯔꯣꯏꯅꯦ ꯅꯪꯁꯨ. ꯑꯗꯨ ꯇꯁꯦꯡꯅ ꯃꯥꯅꯕꯨ ꯀꯧꯔꯛꯏꯖꯥꯔ ꯃꯄꯥ, ꯊꯣꯛꯑꯒ ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯨꯁꯤꯔꯣ. ꯑꯩꯁꯨ ꯇꯥꯔꯕꯅꯦ ꯑꯍꯤꯡꯗ ꯅꯪ ꯕꯕꯥꯒꯤ ꯃꯤꯡꯁꯦ ꯃꯥꯅ ꯁꯨꯝ ꯀꯧꯔꯛꯏꯁꯤ. ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅꯁꯨ ꯑꯃꯨꯛ ꯑꯁ ꯀꯤꯗ ꯊꯣꯛꯀꯨꯝꯁꯤ, ꯑꯃꯨꯛ ꯀꯩꯅꯣ ꯃꯥꯅ ꯁꯥꯟꯅꯕ ꯂꯥꯏ ꯑꯐꯠꯇꯕꯁꯤꯡꯗꯨ ꯃꯗꯨ ꯑꯣꯏꯔꯝꯃꯒꯗꯤ ꯏꯕꯥꯅꯤ ꯑꯐꯕ ꯑꯣꯏꯔꯣꯏ. ꯏꯃꯥꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ, ꯑꯗꯣ ꯑꯁꯤꯗꯤ ꯀꯝꯗꯧꯅꯤ, ꯃꯥꯒꯤꯁꯦ ꯊꯑꯣꯏꯅ ꯑꯩꯈꯣꯏꯗ ꯀꯤꯅꯕ ꯍꯥꯏꯗꯅ ꯃꯥꯅ ꯇꯧꯔꯛꯏꯕꯖꯥꯠꯅꯤ. ꯍꯟꯗꯛ ꯅꯪ ꯃꯥꯒ ꯈꯔ ꯂꯥꯞꯊꯣꯛꯅꯕꯁꯤꯗ. ꯕꯕꯥꯅꯁꯨ ꯑꯃꯨꯛ ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ, ꯐꯔꯦ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯅꯪꯁꯨ ꯇꯨꯝꯃꯣ. ꯁꯤ ꯍꯥꯏꯗꯅ ꯕꯕꯥꯁꯤ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯈꯤ. ꯄꯨꯡꯀꯨꯏ ꯀꯨꯏꯕ ꯅꯠꯇꯦ ꯕꯕꯥꯁꯤ ꯇꯨꯝꯕ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯦꯛ ꯆꯤꯡꯉꯛꯄ ꯃꯈꯣꯜ ꯑꯃ ꯏꯃꯥꯅ ꯇꯥꯔꯛꯏ. ꯃꯗꯨꯗ ꯏꯃꯥꯁꯨ ꯃꯄꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯉꯨꯕꯗ ꯕꯕꯥꯁꯦ ꯇꯨꯝꯅ ꯃꯁꯥꯒꯤ ꯃꯈꯨꯠꯇꯨꯅ ꯃꯈꯧꯔꯤ ꯑꯗꯨꯗ ꯊꯝꯃꯒ ꯌꯥꯝꯅ ꯀꯟꯅ ꯕꯕꯥꯁꯤ ꯃꯉꯥꯛꯅꯔꯒ ꯂꯩꯔꯝꯃꯤ. ꯑꯩꯈꯣꯏꯁꯨ ꯇꯥꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ. ꯃꯌꯥꯝ ꯆꯪꯗꯅ ꯕꯕꯥꯁꯤ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤ. ꯀꯣꯟꯅꯗꯤ ꯕꯕꯥꯁꯤ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯥꯔꯛꯏ. ꯕꯕꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯏꯃꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯀꯜꯂꯒ ꯕꯕꯥꯗ ꯄꯤꯔꯝꯃꯤ. ꯏꯁꯤꯡꯗꯣ ꯊꯛꯄ ꯂꯣꯏꯔꯒ ꯕꯕꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯅꯦ ꯍꯦꯛ ꯍꯤꯞꯊꯕꯒ ꯃꯪ ꯑꯁꯤꯗ ꯆꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯅꯗꯤ ꯇꯧꯔꯒ ꯁꯛꯐꯝ ꯑꯗꯨꯗꯤ ꯑꯀꯤꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯗ. ꯑꯩꯒꯤ ꯈꯧꯔꯤ ꯆꯔꯝꯁꯦ ꯍꯦꯛꯇ ꯃꯦꯜꯂꯛꯏꯗ. ꯑꯩꯗ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯀꯝꯗꯧꯅꯤ, ꯑꯩꯕꯨ ꯀꯔꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤꯔꯥ. ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯀꯔꯥꯏꯗꯕꯨ ꯆꯠꯂꯨꯗꯣꯏꯅꯣ, ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯛ ꯇꯥꯔꯅꯤ. ꯃꯥ ꯃꯁꯥ ꯎꯅꯔꯒ ꯐꯖꯅ ꯋꯥꯗꯣ ꯍꯥꯏꯒꯦꯒ ꯍꯥꯏꯔꯣꯗꯅ, ꯊꯥꯏꯅꯗꯩꯁꯨ ꯂꯣꯏꯅꯔꯛꯄꯅꯤꯅ. ꯏꯇꯥꯎ ꯆꯥꯎꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯏꯗꯨ ꯇꯧꯕꯤꯔꯛꯑꯅꯨ. ꯑꯩꯗꯤ ꯏꯆꯥꯁꯤꯡꯅ ꯌꯥꯗꯦ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯁꯤ. ꯏꯕꯥꯅꯤ ꯊꯥꯏꯅꯗꯩꯁꯨ ꯂꯣꯏꯅꯔꯛꯏ. ꯍꯧꯖꯤꯛ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯁꯤ. ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯗꯅ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯈꯣ ꯍꯥꯏꯗꯅ ꯏꯃꯥꯅ ꯕꯕꯥꯗ ꯍꯥꯏ. ꯕꯕꯥꯅꯁꯨ ꯍꯣꯏ ꯅꯣꯡꯃ ꯊꯦꯡꯅꯕꯗ ꯑꯩ ꯍꯥꯏꯔꯒꯦ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯔꯣꯏ ꯈꯨꯝꯃꯛꯏ. ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯕꯕꯥꯅ ꯀꯀꯥ ꯆꯥꯎꯕꯁꯤ ꯊꯦꯡꯅꯕꯗ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯏ ꯍꯥꯏ. ꯏꯇꯥꯎ ꯆꯥꯎꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯏꯗꯨ ꯇꯧꯔꯛꯑꯅꯨ. ꯏꯇꯥꯎ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯩ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ? ꯏꯆꯥꯁꯤꯡꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯕꯖꯥꯠꯅꯤ. ꯃꯗꯨꯗ ꯀꯀꯥ ꯆꯥꯎꯕꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯍꯥꯏ, ꯅꯣꯛꯐꯤ ꯇꯧꯔꯒ ꯏꯇꯥꯎ, ꯑꯩꯁꯦ ꯍꯩꯗꯤ ꯍꯩꯔꯗ꯭ꯔꯥ? ꯅꯪꯉꯣꯟꯗꯁꯨ ꯑꯩꯅ ꯇꯝꯕꯤꯒꯦ ꯇꯧꯔꯒ ꯅꯪꯗꯤ ꯍꯦꯛ ꯌꯥꯗꯦꯗꯣ. ꯉꯁꯤꯗꯩꯗꯤ ꯀꯩꯁꯨ ꯇꯧꯔꯛꯑꯔꯣꯏ. ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯀꯥ ꯆꯥꯎꯕꯗꯨ ꯅꯣꯛꯐꯤ ꯑꯗꯨꯝ ꯆꯠꯈꯤ ꯍꯥꯏ. ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯀꯌꯥꯗꯤ ꯕꯕꯥꯗ ꯇꯧꯔꯛꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯀꯀꯥ ꯆꯥꯎꯕꯁꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯅꯔꯛꯇꯅ ꯃꯆꯥꯅꯨꯄꯥꯅ ꯊꯥꯡꯅ ꯌꯥꯟꯗꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗ ꯋꯥ ꯂꯥꯎꯅꯔꯛꯏ. ꯑꯩꯈꯣꯏꯁꯨ ꯋꯥꯗꯣ ꯇꯥꯕꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ.
अमरोमदसु बाबागा सुम लोइनरंबनिना मदुमक्सु अखोइसु नुंगाइतबा अमदि पोअमि बाबासु यामना नुंगाइतना उंगदुना लै मदुदा इमाना बाबादा खलुरनु माना तौबदा माना फंगबा हाइदुनि सुम इसम चमना नंगा लोइनरमगदि माना ngasi तारिबा दसासे तारमोइदबनि हौजिक्ति मासु अफबा कैसु ओइद्रिसिनि हाइरमि कका चावसे लेखिद्रबा मतुंग बाबागी ममंग महादा सुम तोइना कका चावसे उबा अममुख हौरई बाबागा मागा थाइना पुलिंगै सिजिनरंबा लाइगी पोलम चरम खरसु बाबागी नाकता लेरिबजानि मदु नुमिदांगदा हेक्ता बाबागी तरंगुपु मसादुदगी कोक तौरगा मी अमदा लौथोकपगी मवोंगदा मखोल अमा हेक्ता तारई अहिंगदसु बाबासे मसादा तरंग मारंग हेक्ता मपानदा तुमंबदगी फुक हौगलगा मपानदा थोकपा अमसु तौरई नोंग सोइसे तुमिंगे अखोइ युंगी ममांग थोंग असी हांदोखिबा मखोल अमा इना ताहौई मदुदा दुम ऐसु खंबा ngamखि बाबा सोइदना ओइरमनि हाइबसे थुना इसे हौगलगा इमादसु हाइपेट हाइरमि इमा बाबा हौगत्ख्रे हाइदना इमासु हौगनबा तहौई अइना हाना प्रप्र मपानदा थोअगा बाबासे मपानदा कुयेंग येंगदुना लै इमासु अइगी नाक्ता चंगक्तुना इबुंगो नपारा कराइदा चख्रगे हंगाई अइनासु इमा लेरमद्रे कराइ यौख्रबनु खंगदे अदो इमा कोंथोंसे हांगबा माले थोंगान वांगमा लानख्रबजारा सिदि कमदौनी इमा आई अमुक्ते येंगुखिगे लाओ इमा नंगसु हाइरमि इमानसु इबुंगो ngaiko इमा मनुंगदगी मय सेंगबा मत पुथोरके मय अमा पुसे इमागा थोसे हाइदना इमासु इमुंगदगी मय सेंगबा म लौथोकपा सांखि असुमने इमागा थोंगान वांगमा थोरक्तुना बाबाबु थीबा थोरअमि सुम थोरक्पदुना लमजाउ मचिनसु यौरई मदुदा अंगकपनि बाबासे कका चावबो हिगे थोंगान मपादा लेपगा लैबा अमा इमागा इगन उरई इमादा सोइने इमा बाबासे कका चावबो हिगे थोंगानदा लेपगा लैरे असी मुक्ता कौसलुसिलाओ हाइदना इमागा इगा बाबागी मनाक्ता संगोबदा मफम अदाइदा दुम बाबासे मुसी मुसी तौरगा मांखि ngayaktuda imaga igasu mihunse lawai luton yaurammi tanjaduda ichena aingonda phone tawrei kaino thong hangtoga noi amata leiramdrisina hangai aina su iche de iche babado hawgalaga thokre aduda imaga igasu baba thiba thorakpada kaka sawo higi thongan da lei babado muga saida leiramaga mangkhre hairammi ichena somo kaino babadi mai ka da leiba malida hojik lokhore ai amukte yengmuge haidana ichena babagi tumpham da sangaga yengmubada बाबादी मागी फमुंगदा तुमगा लेरामि इसेना सो कैनो बाबादी सिदा तुमि सिदि हाइरई मदु हाइरकपदा इसो हा कैनो हाइरिसे हाइदना इमादा सोइने इमा बाबादी फमुंगदा तुमगा लेरे हाइ कैनो तौरिसिबु हंगामि मदुदा इमाने इबुंगो यामना थुना युमदा हलौरसे इमा इचाबु कौथोरकपनि लाओ चलसे नंग मांग थारो इमा नंगी तुंगदे इनरागे असुमने इमागा इगसो किने किना पाखत पाखन युम तमना हाथो थुलामि मसिदा इमागी तुंगदसु कैगुंबा मन इनरकपगुम तौरई युम यरकपदा बाबादी नुंगाइना तुमगा लेरामि नुमितुगी मौंग मतौ अदुदा अखोइदि कीबगा कैगा अंगकपा हाइबदो ओइखि अदुमाइना तौरकपदगी इमाना मसिदि याररुइ हाइदना कुंबी असोमदगी माइबी अमा मरी मरी लाइन लौनरगा युम मसिदा पुरई होजिकि इमा माइबी अदुना फजना बाबासे लाई खुरम थोकपिरामि अदुगा बाबागा कका चावबगना सिजिनरंबा पोलम चारम सिंग अदुसु माइबीदुना लोइना पुरगा चटपीखि मदुदगी बाबादा तौरंबा कयादु लोइना फखरे मयाम अहांबगी वारीसे मतंग साइदा लोइजरे अनिसुबो वारीसे मुक मयामदा खुदोन तमजरे वारीसे थाइना चही 10 गी ममांगदा इना ओखरुल लंबेंदा थेंगनखिबा थौदो अमगी वारीनि मतम अदुददि इसासे यामना कीबा फावखिबनि तसेंगना सिबा थवai हाइबसिसु लेइदि लेइबजानि थेंगनदबा मिनदि खंगोय अदुबो मसादा थेंगनबा मितना खंगनि अगी मिंगसे रोमेन कौजे इसेलेनाउ यामबना मागी थोपा इमुंग पुबा ngamnaba thabak afang afangba sunai अखोइ इसेलेनाउ से मंगानि नुपा मरी नुपी अमा खक्तनि अइना अहुम सुबनि अखोइ ताजौदि अंगांग ओइना नुपी थिरामि मतम अदुदा बाबादि यामना साउखि नुपी सेनबगे हाइदोकपा चलुबदा नुपी मयुमना अंगांग सोइरि मतम खरा खाइदोकनगिसे हाइरई अखोइ मंगना खरा वाबसिदा पिनिंगदबगी तौरिनि हाइदना बाबादि यामना साउइ इमाना थेमदगी खरादि फरे अदुबो ताचौदि मतम खरा खाइदोकनरगा थमलबसु हंजन हंजन हेक्ता नुपीदु पुरई असुमना तोइना चेनबा चोंगबा तौबदगी नुपी मयुमसु सावबदगी लुहोंग थोसे हाइदना तामुचौगी लुहोंगबसे दुम लुहोंग थोअमि ताचौ लुहोंगबदा मिगी सेन खरा पुसलामि
Itaimase angang ko oibaga mayumda nungaina leirakpagi hongnasa akhoi da leibado hainadi haidana mayumda hekta chenki asumna hek tawbusida lekaigi minasu phajana ngangnaramdi migi sen pusalurabani na ngak leita yumda pasa thawbu laamani babadi wakhan nungai tabadagi yusi toina thakpa haurami itaimagi imaga babaga na sokhoi gi da laktuna tasokse makhoi da thamlage mana tawbu yaba haigadaba thabaksu moi loina pirage hairei babana so phare isa singsi mi oiba ngamnaba aina semba ngamdrabanina khara yangsanbiro haibadagi tasoksu nupi mapanda leikirami asumna akhoi iselenau singsi yungi khallaga thabakse afang bahaigadaba yengaga akhoi suba dum sanarami akhoi itaima hoige imung si yamda nungaiba imung oirami makhoi ge gari mayam amasu sali aduna tasokdi nupi mayumda dum gari singadu pana duna leiki aina college kar ko matamda imanaba mu okhrundagi yaurami mana heke khaibada makhoi romdadi sanga se yamna hongi sakagi thabak phangdagadi sa lokthok loksin tawraga magaiga business tawminasi hairei aina college loisalaba matungda sarkargi thabak kaurakpasi aide dum yauksilami adubo khanbadi khalakti aisu ninghanabadi tawde dum puyawde yauksalami mina su nangi thabak kauri khuding hekta yawi khanbadi khande haidana noknabasu yawbirami matamaduda akhoi mungse sa khoten hangami aisu thabak se tawphom khangdabadagi kari tawsige haidana khanba yaba khalaba tungda tasawgi manakta chatune itaimaga tawraga akhoi puna wari sarami aina tasaw college tambasu loire thabak so dum kaurpa yauksalli aisu thabak sung ngairaga leibase pesa thoktabanina nungaitre aduna aisu gari ma thawrage hairami Taimana su nangbu gari soba thawba haigadro nangnabu pamlagadi singene hairei aina so haye taima haibada taimagi babana su yai noina hana sian tanbagi wakan khallibase aide thagalibani phare okhrul lomdagi poche loktholasin tawbagi hadakse angang amana thoramba gari lei masangamdabadagi lepkhibani nangbo okhrul lomche chatpa tanbro hangai aina su mama igidi kari su kaide aduda hana thoramba mido amukla agadi nungaigadro Mamaduna so keso kaidi masulakini nabagini adum saminaba yani lamsulapanina nakhoi suragadi khara so pharedana hairei aina so khoi mama adudi karam kandagi satpa yagani hangami mama na su satpagi de handa khapta sida silagi haibadagi aiso nga wari watai toromaga yumda wakhan nungaina halei imana so kari hairagi haidana hangakpada aiso wari to tamami imana so phare nayambagidi nang mama na phajana sinbi khrabani nangi sodum phajana sinjaraani ibungo thabak tawbada thamoi singna tawgadabani hairei aina so khoi ima akhoi hotengi sa thongbagi su okhrundagi yamna khongi haibani satpu salagade dum khongna laktholaksin tawbu yani hairami imanaba college taminarakpadugo pau phongnarage haidana imanabadugo pau phongnarami asumna mama na sinbi dunai so okhrungi gari thawbadu haure ahanba chatpadadi lambeno khangui haidana kakamaga sabinarami asumna so gari chatpa hobadagi thaba ma phangle haidana thawai so yamna haraurami thawai yauna phajana honarami matam khradi okron se chathok sin tawrami bazar phambi ahan singi su okhrondagi ahonga chaw mana masing lokthok loksin tawi pochai singa su matam adu hongna chaungna lungnarami okhrungi line se matam adu lamben kya pharamdi nongmadi aiso pochai meyam ama puduna lakpada lambena nupi ama satpagum aina urai aina so karino ne ada chalisibo asibo nupi natrane atheng basida karai da chali bazano khalami numito de so kaiso hena khanjalude kona de so hana gari thorama nupa du so lakpadagi ibani se mukpuna saminarami hana de lambeno sangbadini warambadu kona de khoini surabanina sina thawbanina kharadi phare okhrunge imanabaduga support lokthok loksin tawbanina maga khuise toina pulami migi basa tolambadu su tasongna khara imana hotendagi tanjaba khara tawraga singduami akhoi mungso magi thabakto sunarabanina khara di safarami isanupiga imagana hoten honare babasu handak hidak thakidre migi yum saba chatpa yaurami asumna nongmade imanabaduga tawraga makhoida sak sarami numito nungsa su yamna sai adubo khoina halamdaida nongse akhak arau tawduna tarai akhoi so nong tabaduda nong hangba ngaiba oina imanabadugi mayumda leirami aiga gari saminaba angangdo mana sa thongalaga akhoi se sa duna lei pungmapan tarakpa daida nong su hangkhre aduna ina chalasi haidada angangdo haudoga ibani se amo
ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯗꯣ ꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯗ ꯅꯍꯥꯟꯃꯨꯛ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯂꯝꯕꯦꯟ ꯃꯄꯥꯟꯗ ꯃꯥꯁꯦ ꯃꯇꯣꯝꯗ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯟꯗ ꯑꯩꯁꯨ ꯀꯩꯅꯣꯅ ꯂꯝꯕꯦꯟ ꯃꯌꯥꯏꯁꯤꯗ ꯅꯨꯄꯤꯁꯤꯅ ꯆꯠꯂꯒ ꯂꯩꯔꯤꯁꯤꯅ ꯃꯥꯒꯤꯁꯦ ꯀꯗꯥꯏꯗ ꯆꯠꯂꯤꯕꯖꯥꯠꯅꯣ? ꯅꯍꯥꯟꯃꯨꯛꯀꯤ ꯅꯨꯄꯤꯗꯣ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯁꯨꯝ ꯌꯦꯡꯉꯤꯉꯩꯗ ꯑꯉꯥꯡ ꯑꯗꯨꯅ ꯗꯥꯔꯣꯃꯦꯟ ꯀꯗꯥꯏꯗꯅꯣ ꯁꯨꯝ ꯌꯦꯡꯉꯤꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯕꯣꯏꯅꯥꯎ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯁꯤ ꯎꯕ꯭ꯔꯥ ꯍꯪꯉꯨꯕꯗ ꯑꯉꯥꯡ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯤ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯑꯩꯅ ꯎꯔꯒ ꯅꯪꯅ ꯎꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯨꯕꯗ ꯏꯁꯥꯗ ꯇꯨ ꯆꯣꯡꯕ ꯑꯃ ꯄꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯨꯝꯗꯗꯤ ꯌꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯑꯀꯤꯕ ꯐꯥꯎꯈꯤꯕꯗꯨꯅ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯗꯦ꯫ ꯏꯃꯥꯗ ꯁꯣꯏꯅ ꯏꯃꯥ ꯑꯩꯁꯦ ꯉꯁꯤ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯦ, ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯍꯥꯏꯕꯗꯒꯤ ꯏꯃꯥꯅꯁꯨ ꯂꯝ ꯆꯠꯄꯗ ꯖꯟꯇ꯭ꯔꯁꯨ ꯁꯤꯗꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯥ ꯅꯪꯒꯤ ꯀꯨꯊꯤꯗꯨ ꯌꯦꯡꯉꯒ ꯀꯩꯅꯣ ꯇꯧꯔꯒ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯅꯁꯥꯗ ꯁꯤꯕꯤꯔꯒꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯣ ꯏꯃꯥꯅ ꯈꯨꯖꯨ ꯂꯈꯥꯝ ꯇꯧꯔꯒ ꯃꯩ ꯌꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯣ ꯇꯨꯝꯕꯗ ꯑꯀꯤ ꯑꯈꯪ ꯃꯪꯗ ꯌꯥꯝꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄꯗꯒꯤ ꯀꯤꯖꯕꯗꯒꯤ ꯑꯍꯤꯡꯗꯣ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯏꯁꯥꯁꯦ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯅꯥꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯆꯠꯄ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯑꯉꯥꯡꯗꯣ ꯃꯥ ꯃꯇꯣꯝꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯇꯥꯆꯧꯒ ꯏꯇꯩꯃꯒꯁꯨ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯋꯥꯔꯤꯗꯨ ꯂꯤꯔꯨꯕꯗ ꯇꯥꯆꯧꯅ ꯔꯣꯃꯦ ꯅꯪꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯈꯪꯗꯦ ꯇꯥꯆꯧ, ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯎꯗꯦ ꯍꯥꯏ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯑꯩ ꯈꯛꯇꯅ ꯎꯕꯅꯤ ꯏꯁꯥꯁꯦ ꯀꯤꯕ ꯑꯃ ꯐꯥꯎꯔꯨꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ, ꯃꯪꯗꯁꯨ ꯑꯗꯨꯝ ꯎꯏ ꯅꯨꯄꯤꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯇꯥꯆꯧꯗ ꯑꯆꯧꯕ ꯃꯥꯒꯤ ꯀꯨꯊꯤꯁꯨ ꯌꯦꯡꯉꯨꯔꯕꯅꯤ, ꯗꯁꯥ ꯄꯥꯡꯗꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯃꯥꯒꯤ ꯁꯤꯕꯤꯔꯕꯅꯤ꯫ ꯂꯝꯅꯒ ꯂꯥꯞꯄꯦ, ꯆꯤꯡ ꯂꯝꯕꯦꯟꯒ ꯑꯣꯏꯔꯦ, ꯏꯃꯥꯗꯤ ꯄꯥꯈꯠꯂꯤꯅꯦ, ꯃꯥꯅ ꯀꯩꯅꯣ ꯊꯦꯡꯅꯩ ꯍꯥꯏꯔꯛꯄꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯩꯃꯅ ꯋꯥꯔꯤꯗꯣ ꯁꯨꯝ ꯁꯥꯔꯒꯗꯤ ꯑꯩꯁꯨ ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯔꯣꯃꯦ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ? ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯗꯣꯛꯇꯔꯗ ꯆꯠꯂꯨꯕꯗ ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯏꯇꯩꯃ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯈꯔ ꯏꯔꯛꯏ, ꯚꯤꯇꯥꯃꯤꯟ ꯃꯍꯤ ꯈꯔꯁꯨ ꯏꯔꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯔꯝꯂꯒ ꯑꯩꯒꯤ ꯆꯥꯕ ꯌꯥꯕ ꯈꯔ ꯂꯩꯔꯝꯂꯒ ꯇꯥꯆꯧ ꯍꯣꯏꯁꯨ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ, ꯇꯌꯥꯏꯁꯨ ꯏꯃꯥꯅ ꯅꯨꯄꯤ ꯊꯤꯖꯟꯕꯤꯔꯦ꯫ ꯏꯇꯩꯃ ꯌꯥꯏꯃꯁꯨ ꯌꯥꯝꯅ ꯐꯩ꯫ ꯏꯇꯩꯃ ꯌꯥꯏꯃꯁꯦ ꯌꯨꯝ ꯀꯣꯏꯕ ꯌꯥꯝꯅ ꯍꯩ, ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯜꯂꯤ, ꯋꯥ ꯉꯥꯡꯕꯗ ꯃꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯐꯔꯦ ꯍꯥꯏꯗꯅ ꯒꯥꯔꯤ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯦ꯫ ꯏꯃꯥꯅ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯁꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯏꯌꯥꯝꯕ ꯅꯪ ꯃꯇꯝ ꯈꯔ ꯅꯥꯔꯨꯔꯦ ꯍꯥꯏ, ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯨꯕꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯗꯒꯤ ꯆꯥꯕ ꯊꯛꯄ ꯌꯥꯗꯕꯒꯤ ꯂꯥꯏꯅꯥꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯅꯪꯒꯤꯗꯨ ꯏꯌꯥꯝꯕ ꯅꯨꯄꯤꯗꯣ ꯎꯔꯨꯕꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯃꯥꯅꯤ ꯑꯗꯨꯒꯤꯁꯨ ꯃꯥꯜꯂꯤ, ꯑꯗꯨ ꯖꯟꯇ꯭ꯔ ꯑꯃꯗꯤ ꯁꯤꯖꯤꯜꯂꯛꯑꯕꯅꯤ, ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯁꯤꯗꯩꯗꯤ ꯍꯥꯏ꯫ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯐꯩ ꯖꯟꯇ꯭ꯔꯅꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯃꯒꯗꯤ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯗꯥꯔꯣꯃꯦꯟ ꯚꯥꯏ ꯍꯣꯏꯒꯤ ꯒꯥꯔꯤ ꯊꯧꯕ ꯑꯍꯜ ꯑꯃꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯛꯅꯗꯅ ꯂꯩꯈꯤꯗꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯑꯁ ꯕꯣꯏꯅꯥꯎ ꯅꯪꯁꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯇꯥꯡꯗꯤ ꯆꯥꯗꯦꯍꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯈꯔ ꯉꯟꯅ ꯍꯟꯈꯤꯁꯤ ꯍꯥꯏꯗꯅ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯁꯨ ꯑꯃꯨꯛ ꯆꯦꯜꯂꯛꯏ꯫ ꯑꯉꯥꯡꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯗꯥꯔꯣꯃꯦꯟ ꯀꯔꯤ ꯃꯅꯝꯅꯣ ꯁꯨꯛ ꯇꯝꯊꯤꯔꯤꯁꯤꯕꯣ, ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ ꯃꯅꯝꯁꯤ ꯍꯥꯏꯔꯛꯏ꯫ ꯂꯝꯕꯦꯟꯗ ꯒꯥꯔꯤꯁꯦ ꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯗ ꯃꯅꯝꯗꯨ ꯑꯗꯨꯝ ꯆꯦꯜꯂꯛꯏ ꯑꯩꯈꯣꯏꯗ꯫ ꯌꯨꯝꯗ ꯌꯧꯔꯒꯗꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯍꯦꯛ ꯅꯨꯄꯤ ꯑꯃ ꯎꯕ ꯃꯐꯝ ꯖꯒꯥꯗꯨ ꯌꯧꯔꯛꯄꯗ ꯏꯁꯥꯁꯦ ꯑꯀꯤꯕ ꯑꯃ ꯇꯨ ꯆꯣꯡꯕ ꯑꯃ ꯐꯥꯎꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯅꯥꯛꯌꯦꯠꯇ ꯌꯦꯡꯗꯨꯅ ꯒꯥꯔꯤꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯔꯛꯑꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯗꯥꯔꯣꯃꯦꯟ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏ꯫ ꯑꯩꯅꯁꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯂꯨꯕꯗ ꯗꯥꯔꯣꯃꯦꯟ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯧꯖꯤꯛ ꯂꯦꯞꯄꯒ ꯂꯩꯍꯧꯔꯦ, ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯒ ꯂꯩꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯊꯧꯅ ꯌꯦꯡꯉꯨꯕꯗ ꯑꯩꯅꯁꯨ ꯕꯣꯏꯅꯥꯎ ꯅꯥꯛꯌꯦꯠꯇ ꯌꯦꯡꯂꯨꯅꯨ, ꯅꯃꯤꯠꯇꯨ ꯎꯏꯁꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯌꯨꯝꯗ ꯌꯧꯔꯒꯗꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯏ꯫ ꯕꯣꯏꯅꯥꯎꯅꯁꯨ ꯗꯥꯔꯣꯃꯦꯟ ꯈꯤꯇꯪ ꯇꯞꯅ ꯊꯧ, ꯆꯤꯡ ꯂꯝꯕꯦꯟꯅꯤ, ꯑꯩꯗꯤ ꯃꯤꯍꯨꯟꯒ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯔ ꯐꯥꯊꯔꯒ ꯑꯃꯨꯛ ꯆꯥꯡ ꯑꯃꯗ ꯊꯧꯔꯒ ꯂꯥꯛꯄꯗ ꯑꯃꯨꯛ ꯅꯨꯄꯤ ꯑꯃ ꯆꯠꯂꯒ ꯂꯝꯕꯦꯟ ꯃꯌꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯕ ꯅꯨꯄꯤꯗꯨꯅꯤ꯫ ꯑꯗꯨꯝ ꯋꯥꯈꯟꯗ ꯅꯨꯄꯤꯗꯣ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯉꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯗꯥꯔꯣꯃꯦꯟ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯥꯡꯗ ꯆꯠꯂꯒ ꯂꯩꯔꯤꯁꯤ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯑꯀꯤꯕ ꯑꯃꯒꯁꯨ ꯑꯃꯨꯛ ꯄꯣꯛꯑꯝꯃꯤ꯫
Numitudi nupido salammadagi leptuna khwairomda sum yengaki. Safam ado maseng marang laksanpham su khangde. Aisu garido tharuga sum laami karino nupido mira laira khanbada. Isasa gyal ama taramde. Mi oiragadi nupino numidanga thengbada sakadaba nate. Aisu garido tharuga sum laami wakhanda su aisi mon khanba haurai. Usina sena yum phawdi yauraki. Ima so aina halakpa matamse thenglaga su thengna adum ngairaga leibirami. Imada soine ima nupido ngasi su thengnai aide to sira khangde gari satpase hairami imana so adudi jantra du kari so kanadrabo ibungo hangai aina so khangde ima thengnari sini adu ima nupido thengnaraga so kaisumdi tawrakte khoida khara isada anayak pirakpase masinatana hairami imana mo ibungo toina thengnarabadi afabo oiroini noina urido Minate thawai haiduni asumne imana khujula kam okthokpirami aduga imana amo ibungo aidi mafam aduda salhaningdre nange tasawda hairaga mafamdo madu hongtoknaba hainarage aina sumuk ima yamna henjana su khanjaluranu ware ngasidi tumnaba tawrage hairamduna aisu tumba sangami nupido thengnarubadagi mangda kibase dum uduna lei asumna matam khrasu haukhre tha amamukte nupido thengnakidre aduna kusu phareda khalami Babaso marakama hidak tha udrabaduda masayamna kana narakpadagi hospital da leirami aduna iso tha marom se thabak lepami baba naba manungdo khoi itaimaso angang mudaba matam thoami machanu pa ma unaraba matungda itaimase mayumda dum haida khre babaso masado khara pharabanina yumda hallase haiman badagi doctor ne so chaba thakpadu khara section bi hidak thakpadi yadre ko hairakhi angangi pangal werba matungda thaba muk chatpa haurami Okrongge imanabado madu muk thengnabada mana sui taw udaba kui sa sing asidi nangdi thabakse kuina lepkhre hairei aina sui taw yumda baba nabagi matam khredi lepure sidagi de dum unarani da hairami numito so sa ni haidana sajau thongduna akhoise chaminarami aina sui imanabadu da sumna hai itawai masigi thabakse tongningdre aingonda kya chanaba haibadu oidre aidi to oge ningle imanabaduna amuk hoid aisu khallini Mise lam chatpada khara chanadaba haidana masulai adu nangde kya chanadraba mali adu itaw hainadragadi tuoda hairei asumna matam khragi matungda isu gari driver du nataba atopa thabak khara amuk thiba haurami ekta tokpuso yadabanina gari dusu adu marak ta salami numitude aina yumdagi thorakpada imana ingonda sumna hairei ibungo ima mangyamna nungaite ngasidi chathokhranu aina sumadude ima ngasidi pochai aruba khara lakthodaba yaroi ngasi lepuragadi ai migi khonthi charani ai lai khuramaga phajana salage hairami aina yadrabadude imana su hoise bungo adudi phajana salo haidana manam nambiraga ise yumdagi thorei angang du somuk lambenda ingonda sumna hairei daromen mangnungaite ngasi si adumna hairakpaduda aina mo as nang suba muk hauraba yumda imana marol ama karisu tawroise sum thengna mandana kasum tabu khalaktre aidi kasu tawroi isor ningsi si hadana ibani su sinna chindi okhron yore pochai khara gari da hapaga muk thogdorokke tawrakpasida gari se start tawbada hau yaramde na kai tawdaba mawng amada gari si marai chakri yamna tawrami aduba phajana angang adugaiga check tawraga kaungna inadino gari du dum thawrei numida dum tai khangaude lambenda khoina lakpada Tawbadabo handakti daungna yadrisina kuina nupi ma hek thengnaba mafam adaida gari se muk lepki adumaina tawrakpaduda angang adudi kiraba mali madi kapkhalai aina so kaino boinauk tawri duna lao kumtharaga gari se kaida yadrinu check tawrusi agi waduda angang dusu hoi daromen asumna kina ibani se gari dudagi kumtharaga karida yadrinu haidana gari do check tawminarami angang aduda soina gari do nang start amukta tawrao aisda leromge haidana gari mathakta angang ado kakhalhalami gari do he kakhat khibaga angang do mamita kari urabanu khangde daromen ayamna kire haidana gari dagi phalongna songtharaga mase mafam marang khangdana senki magi mawng aduda isu mihun thawun suramde tanare so kona lambenda gari ama so lakpidana akhoi puna angang do tanaraga pharaga masado gyan tanaba mayam changdana honarami angang do sumamita kire sum tawrakpadagi atopa gari da laiba driver amana masado moi gari manungda lai goiba tarien mana lukpaga yauriba ising aduna masada khikpadagi angang do khradi kiba halami atopa driver sing aduna sokoi hana mangda gari do thawro tungda khoi tamna inabiraki
ꯃꯐꯝꯁꯦ ꯀꯔꯤꯅꯣꯃꯗꯤ ꯇꯧꯕꯅꯤ ꯆꯦꯛꯁꯜꯂꯣ ꯍꯥꯏꯗꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯏꯟꯅꯕꯤꯔꯛꯇꯅ ꯎꯆꯤꯟꯅꯥꯆꯤꯟꯗꯤ ꯌꯨꯝꯗ ꯌꯧꯔꯛꯏ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯇꯟꯗꯅ ꯑꯗꯨꯝ ꯊꯕꯛꯇꯣ ꯇꯣꯛꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯥꯁꯨ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯦꯟ ꯉꯥꯅꯨ ꯑꯣꯏꯅ ꯌꯨꯝꯗ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯣ ꯃꯗꯨ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯂꯩꯖꯔꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ